Huzik ahanbada maruiba pau Manipuri Assembly Mikalda NPP na single largest party oiduna lengak sembada achowa thaudang logani haina Deputy Chief Minister amasung NPP lusingba Joy Kumar na phongdokre Jiribam Hospital asi District Hospital la natraga Sub District Hospital la natraga CAC ra haibase mari lainaba authority singna khangan bio haina desamna dabi tawri Amadi Bishnupur District ke Advanced Intermediate College Moirang dangase International Girls Child Day gi thoram pangthokre Miam na government na piba COVID-19 ge SOP sing ning thina ngak na satuna satokpa matamda mask upiba sanitizer sijinabiba khutsa seng na toina hambiba amasung phut taruk ki distance ngak na chatpa haiba chana kanglon sing ase tung induna COVID-19 dagi ngak thokmina se loinana sahi tarani pan gi mathakta leiba miyoi singna COVID-19 vaccine soidina kapchokpiyo khurumjari poni tv na sandok saba manipuri pau mieng tabiba singbo JOYSHREE taramna uksari hauji pau sandok na pizari Lakadoriba Manipur Assembly Mikal Asida NPP na single largest party oiduna lengak sembada achowa thaudang logani haina Deputy Chief Minister amasung NPP lusingba Joy Kumar na ngasi phongdokre Irengbam ongbin nalini atopa ming Mema Devi intending candidate 25 oinam SC na miyoi kaya galoinana National People's Party NPP da ngasi yaukre Mayol Roy Semba Community Hall da pangtokpa achamba thoram amada Irengbam nalini bo Joy Kumar na taram okay Joy Kumar na opagi thoramda haiki madudi National People's Party na lakadori batara ni thoishuba Manipur Legislative Assembly election asida single largest party oidena lengak sembada achoba thaudang lauragani miamga tona tinana chatpa ngamba amakhakta ngairaba North East the best toba Manipur dagi haukiba party ase NPP khaktani haiki Sigi matanda ai simu kamjege koida आने ले वो कोई पार्टी कोई मरी कंपनी कोई मरी जिसमें भी नहीं हम करते हैं कोई मरकर डिस्कस होगा कलम में कैंडिडेट ने फनी फॉलोअर से मुन्ना डिसाइड हो बतूंगा फायदे भी है ना प्रभाव काबे अभी चांस भी हम वांग बा अदू वो कैंडिडेट रखने में कोई ना कोई की कैंडिडेट एमपीपी का अदू से अदू 2020 उदा लाखों में असेंबली से फिनेगा आई थाजो सुले आई अदू केसन जो है कोई MPP कोई यामना चाउन क्लेम करूँगी अदू at least कोई believe था will be the single largest party ऐसे हाई से समझेंगे single largest party एक टाइम की कई मिलों तो वो लोग मुझे होगा चुपला आई नस्ली की मैदान तक कितने Nauna NPP da yaukraba Irengbam ongbin nalini na haiki madudi NPP na North East State singi damak khanbiba regionalism gi mijang makhada North East ki state singi damak lauriba thaudang sing ase yenglaga party asina Manipur gi election asida chauna mai pakani thajabadagi party asida sanglakpani NPP gi phajaba wakhalonda thajaba thamni haiki NPP Manipur Unit ke General Secretary Organization Secretary Hasana Thauram Aduda Haiki NPP na party ke manifesto da scheduled tribe status ki demand ase Maitai amadi Maitai Pangal singda phanganba land reform policy na singba policy kaya manifesto da habtuna awonba manaba khunai ama puraknaba NPP na honagani Ngasigi thauram asida oinam SC yamlaba miyoi kayaga loinana NPP ge intending candidate sing L Jayananda Usam Manglem amadi NPP ge thauboba singsu saruyakhi Amaromda Imphal East District BJP Minority Morcha ge General Secretary ge Puramba Mustakim ngasi National People's Party NPP de yaukre lakli batara ni thoishuba Manipur Legislative Assembly election da National People's Party na chauna mai paktuna Anowa Sarkar ama semgani haiba mami ama uba amasung Ketrigao Esida Secretary Hasana Tauriba Miyamgi Yaifana Batarang Singh Urubada Apenba Poktuna NPP da Yaropani Haina Mustakim na Miyam da Fongdoke Ketrigao Unit ki President Yauna Tongan ba NPP ge Pamnairaba Singh Yawa Secretary Hasan gi Sangaida Mustakim bu Okpagi Achamba Tauram Amada Pangtoke
Mahapu Opagi Thoram Aduda Sagnor Hasana Awanba Iramdam Ketrigao Ama Puraknaba Honariba Asida NPP da Tazabatam Duna Party Asida Sangbira Pagidama Harawa Amadi Nungaiba Pontoksari Haiki. National People's Party da support to the Rani Amadi Toboga Luna Ketrigao Assembly Constituency intending candidate Amoina. Direct when a consider the Mukta Tawaya Sana, and the Mukta, and the Black River Kalasida, support of Mutanatana, the NPP, Sadasiama, and Marueva, Adunaba, Pambo Mama, when any had the Asipa, Nungaibama, the Hazaba, Hamzabatanatana, Siviana, Samira Pugita Muka Harauta, and Upsari Amadi, but I'm Supagi and a National People's Party, Quigi. Karmi Kudima, leaders Kudimapu, Maru ever died the Lugana Lak, Mikhalasida, own Bahonga, Madichapana, Sukapana, Fidam Nangai, over Kaoma, Manipurama, same Nanava, Ponamina. Jiribam District in Ningsingkunda Ladybug Jiribam Hospital as a District Hospital Natraga, Sub District Hospital Natraga, CAC Hibasi Marila Naba Authority Singna Kanganbio Haina. Nasi Ayuk Jiribam da Laiba Democratic Student Alliance of Manipur, Desam Jiribam District Council Gi Officer, Pangtokiba Paugi Mipam Amada, Council Gi President, Laisam Bilags Maitena Fondokre. Hospital Asigi Maming Ase, Haujik Miamna, Maring Marangba, Ama Oina Tenari. Desange Maikadagi full-fledged district hospital ama Ohenbio Haina Mari Lainaba Singda appeal Tauzari. Hospital Asigi Lairiba Pharmacy Asiso Maming Tagi Oina Tambiri. Matau Taudabana Maram Oidaga Jiriba Miyangi Pampam Topa Facility Sing Pangdana Lady. Hospital Asida Laipam Topa Machak Sing Lainaba Jiribangi Miamna Kanna Honaduna Lakpani. Maram Aduna Mari Lainaba Singna Akaknaba Miyang Ama Zangbiyo Haina appeal Toki. Loinana, Matau Masa Kangdaba Sing Mari Lainaba Singna Exang Lobio Hydrogena Hospital Asige Power Supply Gi Awatpa Ladyba Asisu Yangsin Bio Male Amadi Female Water Ladyba Toilet Sing Ase Patabana Peasant Sing na Sangbada Laina Pokadra Haibagi Chingnaba Lady Hospital Asida Dustbin Matik Chana later Base Yangsin Haningi Haiki Miam Nasu Hospital Ase Lo Nana Tamnaba Honabio Hainasu Bilak Maitena Apel Toki Helki Bibak Paibiriba Manipurgi CM na akan bamiyang sangbio haina bilak na paumi singi kutangda makatana apel toki. Ngasigi paugi mipamda Desam Jiribang Council ge General Secretary M. Inau Tomba Maitei Publicity Secretary Y. Tomba Organization Secretary T.S. Santos Amadi Executive Member Koringan Vasingsu Sarugyaki. Nana Kogi Lainabai the Moktasu Hajaningi Aduga Hari Basingasi Marie Laina Basingasu Akaknaba Midian Sambiduna Jiribam Masi Impal Mayon Lagi Yamna Lapna Leba District Ama Asida Awatpana Talaba Hospital Sigi Watli Basinga Se Marie Laina Basingna Akakna Midian Machambiduna Hospital Si full-fledged hospital Haibudo Mapung Pana District Hospital Mapung Paba full-fledged District Hospital Ama ONBU Haibase Lengaki Marie Laina Basinga Health Supply Biriba Honorable Chief Minister da appeal Taujari. Bishnupur District Advanced Intermediate College Moirangda Ngasi International Day of the Girls Child Gi Thoram Pangthokre. Thoram Aduda Pri Pemsan Chairman CWC Ais Dinesor Vice Principal Advanced Intermediate College Moirang Amadi Advocate W Latana Taista Pangke. Sideline Bishnupur Gi Director Dr. Ibo Pishakna Nupi Masa Singbo Hiram Amatada or Panaiba Tawayade Masi Malengi Oinasu Aina Yade Haiba Lautokrabani Hairaduna Mipong Puding Magna Pikleba Nupi Masa Singbo Luna Tawiba Amadi Ngaksen Bigadabani Haiki. Advocate W Latana Thoram Aduda Crime Against Women Gi Matangda Wangangki. Masa Singbo at any cost Mokoi Singsida Otpiba, Naibiba, Ijapanba, Kongao Hanba, Makuki and Bakumba Kuduma say, Malay below the Masia Redavani Haibagi, Magi Government with the treaty the signed on the Governa, Adumaba International accept on what to the adopt Tokiwa, Dumaba, girl child, that means equity and equality in the gender perspective. Manabik Tata, Akubu being Yendaba, Manaba being Yemba, Okubu Tatito in the Tobitavani Haibagi. Atoba Waklor Magloena, Haiba Toba country Mamgi, body maps of Pamla and Adopto Kribadumba,
International Science Day in auto to Mapolomani. Hills Tribal Council ISTC Moregi President Jangmang Haukipna Lakadoriba Manipur gi general election da mahak mirep oiragani haina ngasi lauthokre. Karamba party da election lepkani haibase haujik phawbagi oinadi chap chaba firep laudari haiki. Ngasi nungtel more da laiba Hills Tribal Council more ISTC gi office da pangthokiba pawgi mifam amada Jangmang Haukipna mahak firep asi lauthokibani. Mahak na makhatana haiki haukiba sahi English singamaga chamapan marfudra dagi social worker ama oina miyam gi seba tawduna lakhibani masida chahi taragi Hills Tribal Council asigi president oina thaupurakhi loinana matam khara amo council asidagi potharaba matung handak sahi English singani ga kon mathoi asida miyamna amo Hills Tribal Council asigi president oina khankibani Lakadoriba general election asida bol lemnaba fireb lawraliba ase miyamge sakhat thorang paikhatuna Technopol district ase hena sakhatpa puraktuna purup singi marakta nungsi chanana leminna hannabagi wakalon leibadagini haiki mamangda social worker ama oina miyamge damak thabak tawbada pangal thokna tawba ngamlaktaba maramna miyamge damak mapung phaba seba tawba ngamdana lakle adubo handakti election asida miyamge full support ka loinana 42 Technopol da vote lepnaba warep ase lawbani masida miyam nasu sogat pio haike the 42 Technopol si international border towns uye aduga district Manipur da district mayam marak da ekoi si yamna backward gi maung da leba si ei yam so ei yaning de aduga eina yam kare haisara development gi oyo kari oyo si phajana paikhat redi district atei bu ekoina yam kare haisara chahi district ama oirega yam thina khetnabasi sidi yam nungai de haibisi chu ei thamjaninge ngasi lagidaba 42 Technopol MLA election da ei lebgini haina ei changchen basi maru oina Technopol da MLA kaya kae minister su oirami adubu mayam nasu lugis policy egis policy makada international border town haiba nadraga chandil ma Technopol si development gi kai matang da yam backward oibasi sidi ekoi yamang bani haina si mayam si chawkhat thorang ni peace and harmony khangte ekoi mayam nung si chan leimin si loina mayam na support to view paugi marak thana tenba break amatang lawjari Tapta Institute of Fusion Music Taiphumgi Makhada Taptagi Sai Khaktada Yumphamoiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numittagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner amadi first second runner up singda pigadaba khudung chava singdi Free day say semba record changba amadi tapta musical concert ta rotation naina sarugyahanba asina singbani akupa marol gidamak 9362109942 natraga 6009166130 da pau for you organized by Tapta Ven Music and Tapta Fan Club. Break matung da mayam butaram nausari makataba pausingda Chief Medical Officer CMO Impal East District amasung Social Welfare Department anina punna sinduna ngasi Huidrom Community Hall da COVID-19 gi ahanba amasung anishuba dose ke vaccine kapagi thauram ama pangthokre thauram asida Huidrom Villas Development Committee na mateng pangke amasung Dr. Bu Yu gi medical team na vaccination gi thauram ase mai pangna pangthokpada achoba daita lokre Omicron gi vaccine thorang lokhatpa oina thoram ase sinbani haire vaccine kaploi hairamba singsu vaccine kapa thorapada Huidrom Villas Development Committee gi president Ais Rajena apenba phongdoklakre Eastern Border Area Development Authority EBADA Manipurna Sinduna Nomagi Oiba Capacity Building Program on Skill Development Gardener ki Training among us Directorate of Horticulture and Soil Conservation Gate Training Hall da Pangthokre NEC Silongi Makada Pangthokpa Thoram Aduda Organic Pothok Hena Pothok Nabagi Pandamda Khoi Yoknaba Box Amadi Semge Maru Yauna Atai Maru Marang Kayasu Thoram Aduda Yauriba Training Singda Yantoke
Thauram aduda MIDS ki mission director K Devadatta Sarmana Lomi Singhi Senthok Lambi Hangal Hannabagi District Integrated Honey Mission Cell ama atubada linkhanaba sarkarna darkar oiba lam yengbagi thabak kanna sathari amasung Manipur gi singi lam kharada popi thabagi thabak thariba sing aina yade masi toktuna Lomi Singna Senthok hena leinanaba sarkar gi bibhag kayana piriba khudong saba kaya loduna amadi organic farming da hena mai onsil labadi hena Senthok lambi laigani haina Devadatta na phongdoki EBADA Project Director and Loya Lakwa Amadi Horticulture and Social Conservation Ge Additional Director Honi Jerasu Thoram Aduta Saru Yaki Impal Ziribam Lambigi Saru Kara Land Anigi Takta Paktongnaba Lupa Gror Jamanga Subna Mari Dasamik Tare Taruk Sanction Tarukle Haina Chief Minister N Biren Singna Social Media da Fongdokre Senpam asi lambi asigi kilometer samaga kuntra nitoi dasamik ani nipan sino dagi samaga humpuma pan dasamik manga tare chino fawa two lane amade pep solder sem nabani hairi Manipur gi road infrastructure fagal hanbada Union Minister Nitin Gadkari na lauriba thodang bo Chief Minister na thagat khibaga loina na Prime Minister Narendra Modi gi luching makhada Manipur da infrastructure sangaliba asina Manipur gi khwaidagi hena yangna saukhatpagi lambida sangshin bam atamni haina ningsing nahauragani haina su CM Birena phongdoki Nagaland gi Mon district ta handak security force na mara laijadaba micham kaya nomaina kaptuna hatkiba thodok adugi mayokta yaningda ba phongdok laduna ngarang nomidang DM College of Arts Impal gi Mahiroi Singna candle light protest ama DM Arts ki campus ta chathakre December ki tang mari da Oting Harba village akogi Mon district Nagaland da innocent of civilians mara laijadaba bu akogi Assam Rifles na yamna ikai ningai oiba blame bisalaga hoigi mistaken identity sidaisida civilians jingbo victim ohenduna moi murder togibasi akoi DM College of Arts ki satra yamna strongly condemn togje sumaina akoi notice tagi afas faje immediately repeal tobina akoi sarkar gi attention akoi sik togjari November thagi tang tarani pandagi thiba khangdana lairak matungda tha adugi tang kun mathoida asiba haksang oina awango bagaida phangkiba sagol sem nilakantabo hatpada senabani haina mahake masenupa police na fare nilakantabo hatpada senaba mioi adugi maming forest sabam panthoiba sing sahi kuntra nipan apopa laikhidraba sagar singh kawe mahaksu awango bagaidagini hairi Police tagi pangba paugi matung ina sagon sem nilakantagi misi asiga mari lainana Police sabam panthoibo December ki tang amada fabani mahaki mathakta Sengmai Police Station na IPC section 302 amasung 34 ki makada FIR amasul lokhatle hairi mahak JMIC Impal West to the Puthok laba matung police custody remand lokthaduna lakpani loinana police custody remand loiraba matung ngarang court asida amuk puthok tuna tha asigi tangkon mathoi fawa judicial remand pikibani hairi paugi maraktana amu hanna break amuk tang lokjari Leiho Kunai Kanba Luptin Lakalgi Mapo Komon Foundation Dega Mari Lainana Pangthok Saba Hayengi Dama Gelhomi Ekoi Pulasi Haiba Wakal Parinda Lakalga Kusam Naduna Chatminariba Farmers Club Ikal Isak Lipul Amadi Puyana Puthok Saba Leivak Ningba Amadi Matamisai Taramathoika Phongzabagi Thauramama Lakliba Poinugi Taret Nipanba Irai Numit Ing Kumzali Singaniga Kungamathoi December ki tarik tarada Awang Biosida Leiba Asa Cinema Hall da Pangthok Saragani Isai Singasibu Sakpigadaba Saisakpa Singdi Lakshmi Thongram Pinky Saikom Amrika Sorokhaibam Arvin Nachingbani Masida Sunatana to Pasaisak Pakayamasu Miam the Kudol Tamjagani Taura Masida Aimol Kodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Togo Jagoi Kudol Tambigani Hairiba Taura Masida Ireisa Singna Sarugyabiu Taura Mapung Pan Biu Yelhomi Gilipul Chelen Biu Haina Lakalna Nolukna Paujinjari
Break matung da mayambo amuk hana tara nok sare makata ba pau singda Jawaharlal Nehru Institute of Medical Sciences Janimski Medical Superintendent Professor KS Lokeshwarna Thadorpa Cherol Amada Healthcare Worker Punamakna COVID-19 amasung Omicron infection sing khangdokna bagi damak RAT amasung RT-PCR ge thabak sing satharakpada COVID appropriate behavior sing section na ngaktuna satkadabani haina khangankhre nakal amaromda kaksing SC da Indian National Congress INC ge intending candidate oriba Yankhom Nilasandra ge youth committee na sinduna kaksing khulen paji lekai leisangbam parengda leiba intending candidate ki yumda COVID vaccine kapagi thoram ama pangthokre thoram aduda mioi hungphurom na COVID vaccine kapki hairi Loktak Folklore Museum na sinduna numit humni chupna sathagadaba Kalen Art Exhibition ama thanga Tongram Laikai da Pangtokali Haina Loktak Folklore Museum ge founder Tongram Amarjit na Fongdokre Kalen Art Exhibition ge Thaurangi Manung Channa cultural program ga loinana Manipur ge art and culture bo pungning thogatpa oina Tongram Ahongjang Maitai Art Award 2021 amasung oinam Amurai Devi Memorial Photography Award 2021 na singba manasengsu laktokani hairi All Manipur Elementary School Teachers Association Amesta John Tuna Impal East Hauji Journal Education Officer ZEO John Tu Ani Laibana John Tu Ani gi Makhada Laiba Oza Singh Amadi Staff Singh da Khudong Sadaba Kaya Mayok Nahale Haina Fongdokre Masiga Mari Lainana Ngasi Press Club ta Pangthopa Paugi Mipam Amada Amesta John Tu gi General Secretary Sheikh Sirajuddin Chahana Manipur Government ki Order Amana M Prem Chandrabo ZEO oina November gi tangkon nithoida transport tawraklaba matungda hanagi John asigi ZEO oina lairamba Laisram Mohini Kumar ga charge pina dabadagi M Premchana self charge logduna John asida mahako ZEO oina thabak purakhe John asida ZEO ani lairakpa maramna office asigi oja lising ani hena laiba John asigi thabak thauram punamakta approach tawbada karamba ZEO da approach tawgadage khangdabana sarang naba Khudong Sadaba Singh Ase Thoale Haina Fongdokle Punamak Singh Ase Yangbiduna Mari Lainaba Authority na Mieng Sangbiduna Sarkarna John Tugi ZEO Oinabagi Dama Order Tholak Leba M Prem Chandra Singhbo Pham Ase Adumak Paihan Biu Haina Appeal Tokre Hana Goi Jonasida ZEO Oina Hiramba El Mohini Kumar ga Charles Pina Dabadagi Kanora Sri Premchandrana Self Charge Tawraga Thabak Puraba Matam Achida Sri Mohini Kumar su Adum Office Achida Masu ZEO ni Haina Makoi ni Puna Phambadagi Kagi Office Sida Sarang Naba Sayat Naba Rudu Oja Lising Ani Hena Laiba Zona Sigi Thabak Pura Puna Makta Approach Tawbada Karamba ZEO de Approach Tawbadagi Khangdaba Sina Sigo Karang na Kudong Sada Sinji Toye Hajik Equigi Marueva Davidi Manipur government na order talk na Tabi Riva ZEO se Magi Masagi Mathau Zedum Tohandiu Hana Neramiva ZEO Sri Mohini Kumar na Sarkar ki order ilaga Ayat pa Panda Pibidana ba Piltokjeri Sanabagi Pauda Laisram Herozit Amasung Topok Memorial Trust na Manipur Chess Association gi mijang makhada ahanba oina state level open chess tournament December gi tang 15 dagi hoduna tang 18 phauba pangtholagani haina trust asina fongdokre Sega Road Thoda Babok Lekai da Laiba Herozit and Tompok Memorial Trust na sila Singadoriba Kwakaitel Ngana Pithong Mapanda Laiba Social Welfare Club ke Community Hall da Pangthokadoriba State Level Open Chess Tournament asida Masana asibu pamjaba singna saru yabinaba Trust asigi Publicity Secretary na khangankre Jamshedpur da Pangthokadoriba Under 7 Women's World Cup ke preparation taunabagi damak Manipur ge footballer tara Jamshedpur gi damak lakliba tang tara da Impal thadok lagani Under 17 Women's World Cup preparation ki damag Impal Thadokadaba Manipur gi footballer tara adudi Moirangtheng Ambika Devi, Hemam Silky Devi, Linda Kom, Loktongbom Silya Devi, Lisam Babina Devi, Laisram Regia, Sheram Hempriya, Basipam Pinku Devi, Kaisha Melody Amadi, Yanglem Julia Devi ni. Ngasi Impal da Fongba Pausi Singi Maruiba Pau Khara Yeminasi. Shanghai Express
Irabot ki ningsing thoram hingsi amadi hingminasi hingsa na miyambu humlaga pubayaroi lupa karor changa rongi drug sing fare health center chakwat hananaba BJP na Dr. Singhi mot lokre positive oibaki chang chada ama dasmik anida lekhi pokna farm Moreda lupa koti changa henbagi drug sing fare Imphal Jiribam lambi len ani pakthong nanaba lupa koti changa ga mari dasmik humpudra taruk sanction tokre Government kaya ba purakpadagi pung humpudra nithoi gi shutdown tokre awang nongpoktagi afaspa lokthokadabani naharol gi thaudang BJP lengak na miyam ki han khanghan bagi thabak chathare democracy da hingsa gi mafam leite haiba khangdabagum tawre oi bobi AR amasung commando gi combined force na mori dagi lupa karor changa gi drug fare BJP gi banner segai rubagi police ta sinakre Brinda gi meeting da wangang luba miyoi ama commando na far huyen lampau Miyambu ki han khanghallaga namduna laingakani haibasidi pangdabagi sajani ibubi akhang ahei singi suggestion singda meeting thamgani Samit Patra Manipur Technical University da hairangi ngaida yurangba Assistant Professor Kuntrani thoi lobagi result January fawba haidoktana ba khangankhre Haujik aroibada maroiba pau amu hanna Manipur Assembly Mikalda NPP na single largest party oiduna laingak sembada achowa thaudang logani haina Deputy Chief Minister amasung NPP Luchingba Joy Kumar na phongdokre Jiribam Hospital ase District Hospital natraga Sub District Hospital natraga CAC ra haibase mari lainaba sengna Kangan bio haina desam na dabi tauri. Amadi Bishnupur District ke Advanced Intermediate College Moirang da ngasi International Girls Science dagi degi thoram pangthokre. Haujiki oina poni TV na sandok sabab Manipuri pau miyang tabiri ba singbo amukan khurumjari